Manipur gi lambi thong hanagum chanthok changsin yanaba Union Home Minister na thamkiba wafam Thabakta onthorak pra yengsi Union Home Minister gi wafam Leithokkhiba Yaba Thabak Thauram Singh miyamna Toukhiroisi haina Coordinating Committee on Manipur Integrity Cocomi gi convener Khuraizam athobana appeal tawrkli Lamfield Laiba Committee gi office ta ngasi Paumi Singa unabada Khuraizam athobana makataraduna Manipur da mahosagum lambi thong khudingmak amaga changthok sangsin yahallagani haina Laibak asigi Union Home Minister na Phongdokhiba Laikre Maki wafam tha sigini pan fawbada thabakta onthorakpra haibadu miyam na ngaiminasi Fox Manipur na tha sigini panda miyam ga loinana buffer zone yauna tongan mafam singda sangsin gani haidibasi Central Lenga ki wafam thabakta onthorakpra haibadu yengna ba oiramgani adubu khongthang asina law and order gi issue lakle haiduna Home Minister gi wafam Leithokkhiba ki machak ama oirakpasu yai maramaduna miyamna khongthang amata paikhatringaida Central Lengak na thamkiba wafam hana ngai minakisi state asida thokliba irang asina maramoiraga sizinariba illegal oiba khutlai sing pikhalaknaba governor na khanghalakpa laikre masigi matung inna tampaki mafam singdagi khutlai kaya leptana pikhatnarakli masi pumnamak Central Lengak na miyambu ngakpi senbigani haibagi thajaba thamlakpadagini adubu luribadi lamdam asigi chingtam animakta khutlai laukhatpagi thabak asi chapmanana chethabagi mami tadaba sini state asida santi hanjilaknaba Union Home Minister na thamkiba wafamgi mayokta Kotuna singnaduna thamnakliba wafam santi thugaiba pamlibasi kanano haibadu mayek sengna taklabani separate administration fangdriba fawba Manipur da mahosagi punshida hanjilakpa ngamoi haina Kotuna Central Lengakpu singnakhibagi mathakta action amata lokhatpa leitri haina phongdokki International boundary gi wangmadagi Myanmar dagi tongan mamakal gi kulai mayam ama masing thingamdana Mizoram lomdagi amadagi pusalakhiba singasi masing khangdana leiriba singasina sum lehauraga aduga tampakta atopa lamda puthokpasu yadraba tampaki manungda masagi khungang nanaba khaktagi oina sinakhiba kulai singasina mathang sum tingalakpa amadi submit tawsangiba sina maram oirakanda makha tarakpada khoi kulai thindokhraba khungang singasigi naha singasigi amadi khunja singasigi safety and security gi arrangement si India government na amadi Manipur gi governor na Manipur government na karamba mongda arrange tawrige habising asi phawda miyam da chapchana madugi marik chumba pawda mama hoji pawda khoi miyam da leiti masina maram oirakanda maduda tholakadoriba tambangam da phibam singasigi responsibilities India government na kamdong no lawgodono habisi Cocomi na hangningi Chingda hoji hostile oina leiriba separate administration phangdragadi khoi lan kapthagi gani mitai hatkhi gani lambi singda mitai sing chatpe yaroi amadi mitai gi mathada lan chathaki gani hena lauraga pom lauraga leiriba group sing asigi khulai sing asi lokhat nanabagi India government na karam makhagi thorang thosil tawgodono habasi miyamda khangan basi khwaidagi maru oiba thabak amani haidana lowi aduna hairiba poching asi taruktragadi akhoina khulai sum thingalise chummibra lalibra Machina tungda kari oirpa yage habase Cocomi amadi leiba Manipur miyamna masi khanthadaba yadabagi phibam amada akhoi ngasi yamna chak chahingnaba chamanunaba phibam amada lehele haduna ahamada thamjage